Hi ma'am. Ngasigi agi video se YouTube channel sembaginiaba. Ado aisu yamna YouTube ki maramda khangba haiba budi natteba adu iragasu aina khangbado ai mayamda ucharakeba. Ina wamna comment tawreba chiche YouTube channel se kamaina sembano aina ne ado chiche gi video do ma ngai duini aidana ne ado yam nusi mana do haire do aisu yamna haiba budi natte YouTube ki maramda do su aina YouTube tagi yenga ga aisu hangibado adu mongdo aisu mayamda ucharakeba. Ado khangde aisu aina video tawdu se mayamna gyan tasan mangam gadra ngamoidra ido adu isu ai try tawna yengeba do mayamna nungai biraga de sum comment da haibiroba adu di mayam kamaina YouTube ki channel sem ga do di yengna seba ko ahan bada mobile ama laure mobile laure matung da mayam puna makidi mobile yaurang mani YouTube ki application se adu asida namasi namme ko asi mobile se Gmail account ani ne ba good luck Birdip ka agi channel duga ai isani pase isani pai mami da Rasbir Singh aina isani pase online class tawri ba school gi ne adu gi mapana Gmail account am sara bane adu gi mami da ai ula ge ba YouTube channel se kamaina sem ge ai do agi good luck Birdip ki email du di sana lei bane na aduna nungai roi ba aduna ai Rasbir Singh gi Gmail account se na sara ge ba adu mathak ta di lei na ko si lei re si icon am nei re si bell icon am nei re si lei re asi ke da profile am nei se asi profile se da namma se ba namme namma matung da se da Rasbir Singh aina asi gi Gmail account am hang ba lei re ko de kuna de ero am lei se asi da namma si namma de namme ko Rasbir Singh lei re da good luck Birdip ai gi do lei re ba atai sing si de ko mapa gi account ni da mapa gi thaba ki account gi ne ba aduna aira asi good luck Birdip se de sum thamgara bane ba asi da Rasbir Singh se lei re Rasbir Singh se na isa duine ba mayam gi su YouTube lei bani na Gmail account ni sum lei ramani adu Gmail account na saning de atopana saning hai tara ga de asi plus se namaga anauba mu account saro aduga aduna YouTube to hange su hangba yare ba wa aduga ai asi Rasbir Singh sina YouTube sem duini na asi Rasbir Singh se sum click tawrage aduga amuk asigada leiriba profile se sida sum nammo amuk asi thogle ko ni aduga sigi your channel se thengo asi your channel se thengbaga sum leira bani automatic sum automatic sum leire aduga agi di Rasbir Singh an leire ko mayamna thamningba mingdo aidi onthokninge ming agi channel sigi ming su onthokninge habi taraga de asi aina topam thamninge ba ai Rasdip thammage ba ko adoi asigi plus icon se namme pencil se si pencil se nammak si aduga Rasbir leire se Rasbir leire se sem thengo aduga makha da ki thogre ai muthat khara bane ba Rasbir Singh se ko Rasbir Singh se muthat khare aduga ai Rasdip iduine RAZDEEP Rasdip Singh thamninge Rasdip ire mayamna jaha thamning bado channel dugi maming thamning bado adu thamaga okay se namme aji Rasbir le ramado Rasdip oi gare ko aduga description leire asum description je kan bi ba mapuna thaujal kaina leire description je iba jare thank you bi ibane ai channel se bu support to bi hi keno se da pencil se namaga asum iro aduga loire adu photo thamninga kana asi sigi mayai se da namme aduga take a photo amana choose from your photos se lauraga photo se namme ko adu ai jaha mama photo ma se dai khallo ba khallaga duga asum oi grane ba asigi photo se adai di asina banner ni maningi so onthoka da boiraga na asigi da namme your photo mamangi du maya muk thole ana photo phanga asim laure se en laurage ba ko aduga asi photo se chingtharo sum mama ai se ta laure aduga se da shape leiri se shape se namas ngali andhore ba the photo dudi asum leire my profile dudi asum leire asi maningi banner se asi sumai chakharani aduga asi loire sida semning mudo semba loire haire matungda mayamna video karamba thanganingi ba ado video do gallery da di save leiram gani na ko adu do si create ina leiba siga ama leire sida plus am leire ko plus namasu yare create sida namasu yare ado create sida namas namaga
create a short haisina khoi aten ba video thangat pado aten ba short thangat pado aduna short to thangat kadabu oiragana aseda namani adu video asang ba thangat kadabu oiragana upload a video aseda namani adu mayamna video sana thambado aseda loin thoglane ba tholakpado aisu ama thangal lage ba mayam de yenghan bagi dama aisu video ama thangal lage ba asi video se lawrage ba smile lawra video se lauri ne ba aduga sigeda next lady se next se number or matung da title line thukle title sigeda iro title se kari iningi ba mayamna ado ase ai sum ira ge mayam de han bagi ai sum ira ge ba se hair style tawri ne ado hair style line hair style line asum ire ba ko aduga add description laire add description se da su sumai namaga sum ki thoglakani sumai ki se thoglaga sum i roba asigi hair style sigada aduka rubber changi duka clip changi adu i na bani aba ko ando se laire ma adu matungda asigada visibility aina aseda ina ma laire aduna sida unlist aina laces the public ma laire unlist laire private laire public se oragana mayamna yengba phangduine ba aduga unlist se thamisina hajigi video do kanam yengiroyaba ai video sigada hapkada pose do haplo oraga public ta thamduine ba aduna unlist se thamaga khoi back sala se amo back sala matong de sin next se namasi asigada option ani khak leire yes it's made for kids makha leire no it's not made for kids later ado matam supada asum makhagi se namgada ba kai gai di mathagi se angangi ni na hayaba ado makhagi se namaga namlogi baga upload video aina thogle upload video se namas ado se later video se chatleba sida chakhare aduga loire nang video thangar pado loire ajik bxl asi YouTube channel hang bataraga de asi YT Studio se application se logdaba yade ba adu agi di leire adu mayamna channel semgani haiba taraga di Play Store se changasi Play Store se changaga asigada i rasi ko YT Studio ena haiba i baga sum YT Studio ena thogle asi YT Studio se namasi adu agi di leibanina sum lei agi di leibanina thogle ba ko ado mayam gidi nauna lawgada boiradi install line thoglani ado install tawraga lawra matung da sum se da thogle ko se thogla matung da se namasi namma matung da se Rajdeep to thogle na ko aduga asigada hajigi koina thagat kiba video do hair style do thogle ba loidri bane ba asi se gi process se loidri ba ko aduna asi amuk si mamai se thingas mai do thing matung da sumai thogle go aduga sigada pencil gi icon am leise sida namas asi nama matung de title ling asai mamang do igrabane na loire mayam iningba sangne iningba ta so sum ibiro adi add description je dikya aina haiduri masam samgi hair style sigada adu changba rubber du changbu clip kya changba do adu ibirani aduga sigada amuk no it's not made kisting asai sum igra asai sum thengrabane sum leireba adugi makhada asigada te asimat aloi bagi se makha ye thengas se et te kaina leibase asigada idi hadi hair style dugi maramda dumai tawraga phajabani aduni igadaba mafam ne ba sumaina se namaga se keyboard thogle aduga iduine ba adu aidi akogi di blog na sum irude da idui matungda asi category sidi sum leire people and blog nang blog semning boda sum du sum i na masana thoksare ahum subda comments leire comments se namasi ado mayamna comment mening bataraga di allow all comments se namasi aduga loire aduga am back sele ko aduga asigi mamai se asigi thumbnail hai si mu akhang ba mi gi di thumbnail guys lai na khangya to khangdaba ai su haidi asi mamang ai na khalleba kaino mi gi di mamang da kaino i daga myam thami ai gi di thambai kamaina to ine sumaina sum lei ne kaina kari kauna ge su khangdaba adu asi mamang se thumbnail kaweba thumbnail hai se na ai gi su asi video sigi mamang da request video YouTube channel kamaina sem gani aina ibado adu maina ibado
अदुदुबु थंबनेल कौरेबा अदु थंबनेल दो थमगदुइनेबा अदु सिदगी असि कैंसिल गे आइकन से नमसी अदुगा सुमाइ थोगलाय यंग आई थोगलाय सुमाइ थोगलागा असिगी हेयर स्टाइल सिगी असिगी वीडियो सिगी रिलेटेड सि मखल अहुम खतंग थोगलेबा अदुइदी असि होजिक असि लेरे मयामना खल्लो असि पामे हाइतादे असि नम्मो असि लेरे अदो असि थोगले असि थलोक लोरगा असिगी दि असुम असिगदा सुम सेव तौ ताबा दन नाइसे नमगी ताबा असि दन नाइसे नमगा लोइरेबा अदो असिगी मतांग सिदै वांग का हाइनिंगेबा आइगी दी गुड लक बिरदीप तो अखोइगी दी थंबनेल दो असि सिगदा नमगा ने असिगदा नमगा असि थोकी सोरबा आइगी खोइगी गुड लक बिरदीप तो दी अदो आइना सारिनेबा थंबनेल दो सुमाइना आइदी सुम मोमो चैलेंज बु हाइबने एक चैलेंज बु हाइबने इरिगा दो आइना अपाम्बा पिक्चर दो असिगददी असिगदा हेनबा थोक्तरेना आइना अपाम्बा ममांगदा थमनिंगबा पिक्चर दो थोक्तरमिना थोक्नबगी दमक्तने अजिक असिगदा नमगा लर्न मोर सिदा लेसिदा असिगदा नमगा मोबाइल नंबर वेरिफिकेशन मथौ तायबा असि थंबनेल सिगी दमक्ता थंबनेल साइ सोरबा थंबनेल सिगी दमक्ता मोबाइल नंबर दो हापगा अदु अमुक सेम्बा जारकनेबा अदुई मतुंगदा वीडियो दुगदे करंबा पिक्चर पामे अदु स्क्रीनशॉट लौरनी अदुगी स्क्रीनशॉट तुगी मथक्ता इदुइनेबा आई ngasi mukbang tawri bu haibane ko ai कोइबा चली बु हाइबने इबदो तौदुइनेबा अदो मोबाइल वेरिफिकेशन यावदा मोबाइल नंबर वेरिफिकेशन तौद्रिबनिना असि कस्टम थंबनेल सि यादरेबा असि असु मागी रिलेटेड ओइबा वीडियो दो हापगा असुम डन ओइरा डन ओइरा मतुंग डन नमगार मतुंगदा अमुक सिदा सेव लेरिसोबा सेव से नमस सेव से नम्मे को अदुगा हजि पूरा प्रोसेस से वीडियो से थांगत यारे मीने येंग यारे आई टाइटल हापे डिस्क्रिप्शन हापे असे लोइना थंबनेल हापना लोइरे हाय मतुंगदने हजि की असे आ लिस्ट थमगिबसे असे आ लिस्ट द नम्मगा पब्लिक से द नमदुइनेबा पब्लिक से नम्मदि मयामने येंगा आनी पब्लिक से नम्मा मतुंगदा बैक चलगे अदुगा सिगदा सेव लेरिसे अमुक सेव नम्मगे सेव तो असिने लोरे असिने वीडियो थांगटपा माइना सुम सेमगा लोरे असिमीने येंगबिरानी नो व्यू वाइन लेरे 23 सेकंड असिमीने येंगबिरा मतुंगदा आदे सुम सिगदा काउंटिंग दो लानेबा अदुनी मैम असुमाइना इसु सुम सेम किएबा YouTube चैनल से अदु अइया यामने हेन्ना फजबा वीडियो दि ओइरा मरोय मैम आइसु खंगेबा दिनो आइदी वीडियो दो तौरिदो अयाम हाइना तौगिबा नतेबा वीडियो मोबाइल अमना पाइरगा नमगा तौगिबनेबा अदुना मयाम खंगब्रा सुम येंबियो मयामना ज्ञान तारगदि सुम हाइबिरो अदुने अदो लोसन जरगेबा वीडियो सिसेसिगदा